Kana-kanano mi amta lakbidreda. Mi amta lakbidre. Ni lakbagalo. Lai siya talaga ng oh. Kalam lagi. Mitarit lagi orang. La mriu ngani dia. La mriu. Siapa tanya? Hello, hello. Hello, hello. Hai mayam. Hai mayam. Hai mayam. Chak chana rabra. मेरी देवी चाक चाना रवो मेरी देवी चाक चाना रवो चाक चादरी चाक चादरी Danaras ning sojom halo luangbi halo luangbi
ꯌꯨꯝꯂꯝꯕꯝ ꯃꯦꯔꯤ ꯗꯦꯕꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ? चाक चादरी मेरी देवी चाक चादरी लाइव से मी तरा मरी दी लई कमेंट कराम तो थरकते धनराज निंतजम अरोरा कप्पे कन कप्पे थैंक यू धनराज निंतजम गोपेश युमलेम्बम हाय हाय Bye bye, Papa. मेरी देवी लव 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 हाय जना ना होइगे तिम लाखरे चाक चारबो चाक चाद्री चाक थोंगली कन्ना लोइद्री नोई कई मथियन चारगे चाद्री है ऐस कर थेंगी आहाव मथियन मालिदा अदुदी चाद्री है हम हाव मचारम दे माले न सिदी अदुदी न्यांग थेंगी जे
dark horse hi hi dark horse 이제 아빠비 호이다 레이 오케이 이제 앞에서 이제 아빠비 호이다 레이 hay cây đầu đi sinh dọc viên mà lại rồi nó mà tiếng bằng mà lại rồi 좀 something ba em lu thao nghĩ là something ba lại hay luôn cái nó ra cái something ba lại ba ok em phải karena lại nó something ba ra dark horse to se apavi ne hai ok adu di blue pirage Yangnel like done. Thank you Yangnel. Like done tabi jamukta. Thank you Yangnel. Hello host. Hello Yangnel. Support your live. Thank you Yangnel. Music. Yangnel music âm thanh hai bro. Kellen hello Kellen. Abishna Penu Elijah Palak Prediction Payal asa dudi yam mi me am jide ya chak ti chana dri dudi kai yang thong you know sis Yangnel Melso slow kay hay no khang de Kellen Sisi Yangnel Meslo game over Danaras Instagram game over oi di ko khoi di मेरी से भी हमने मम हाय रेड काचा रे गेम ओवर मी Kellen Luang B से नेक्स्ट की लाइव ता चलो 100 पिनी हाय बने से नेक्स्ट की लाइव ता चलो 100 पिनी हाय बने ओके कॉपीड नेक्स्ट की लाइव ता चट के भाई मालूम बुम के दौड़ी के बुम सानरी करना चक चार बो लेम्बी चक चाद्री लारिक पारी मोबाइल जुनो मी लारिक पारी मा ब्रेक ओरी हजि Em đang vui không em biết cái chắc là mình sẽ lên hello Danaras ngoài bo ngoài đi có peso dùng làm mắm hay sang thùng nghe kì ôi thùng cảnh sang thùng kì hay bảo ok sang càng xôi thùng bom mali Kellen 7 like thank you Kellen 7 like yang lên hi yang lên hi
मेरी देवी यूट्यूब के लोगो थारे लव मेरी देवी लव यंगनेल यूट्यूब लिंक हम थारे सब्सक्राइब तौगे लाइक तौगे Youngland, thank you for support, and I am watching your highlight from rainy weekend. Host से sak chadri Youngland. Thank you. Hello Mary. Youngland, thank you. Kellen Mary करी मथेल चार गे हैं England Kellen thank you. Hello Mary, thank you. Kellen Mary करी मथेल चार गे England Kellen welcome Ishi Youngnel hi England got up out sole time up done không rẽ cái anh mày đi. Thank you for joining got out Sol. Sol hi got out Sol hi for coming. You're welcome. Thank you once again. Let's connect one another. Let's connect one another. Thank you. Kellen, hello Solo. Hello Sol. Hi Kellen. Yeah, nice, very nice. You're welcome. Hello Kellen. Hi, then 23 like for you. Thank you. 23 like for me. Hi host, where are you from? I am from India. Kellen, General Sol, how are you? Mary Devi, hi. Get about salt. I'm good, and you Kellen? No, I ibang Kellen damo. Kellen also well. No, I loy mo no ibang atang
no Kellen OTW say on the way have on the what you say on the way have okay copy it on the way have khang I'm also na mega love shout mega love shout out I will have okay mega love shout out I will have okay thank you for 하이비르보기동부터 다섯짜리 나 mega love shout out okay mega shout out mega love shout out okay mega love shout out mega shout out okay thank you the one banana for you one banana for you hay lẽ मेरी देवी love young nail say tharo hai de adu say ji em lai trem da thani ai thank you for not all and you tell I am doing visit your big house please return my friends okay Kelengi house the gadop sol lai hai re adu return to hai de Thank you, God soul. I am also support you. We also support you all. Killing connected and the Malay Wakanda. Check it. Subscribe to Oira Man. They hona. Barbie. Kellen, where is your Barbie? Hare and young land. Say Taron High. Thank you, host. Support tông là trên tàu bùn da game over lại red card pisan dia rồi masih game over này đây Barbie is missing hay Barbie missing rồi đen hay Barbie chỉ cần nào không để Girls Soul ha nô lệ
Yo solo Heidenras. Yo to sort out Heidenras. Kailan kailan na tagale tum bagi foto man ba ma dangaras like to hai bra male okay dangaras sunsugum kailan magi symbol se connect to na se hai bani okay okay connect option से है बना ओके ओके ठीक है कनेक्टर के get about Sol thank you for support me and we also support you thank you for love thank you folks okay welcome we also support you 캘린더수 아니 저렇게 तो 나가 कैलेंडर तो रहे कैलेंडर ओनली सब्सक्राइब में रही है 비디오에 कमेंट करोगे वन गेम अनुकूलित बने 저렇게 कभी बच्चे जा रहे खेले thank you host and thank you just leave comment so I can return okay my friends okay thank you latest latest 1 year ago one travel Malaysia challenge hana subscribe tawbudo mang bane hana subscribe tawbudo mang bane di kaya no khangra akoy animak ta sanamina gado okay the comment okay video ठीक है मंदारी में कमाई और मिलो ऑनलाइन में can hana subscribe to mang mane video watch to raba matungda connect to hoi connect to video watch to matungda video da phunde nga thank you so much welcome get out Sol
Thank you all so much. Thank you to the like for you. Thank you Damra Thujung. Love love love. Thank you thank you. Where are you Indian hosts from Assam? And mapan pada hana sab tauba yamna yawbane aduna sab missing mayeng tabane haba. Okay. Mapan pada hana sab tauba yamna yawbane aduna sab missing ya mayeng tabane. Hoi chumi yam mayeng tai. Nunglo tara kun aku dum taw yaw marang marta. Cái làm đấy New Delhi. No, New Delhi, not Guwahati, Assam. And northeastern side of India. Ha. Okay. Manipur. Jalan Manipur hai. Manipur का जगह दे Ulang pandai ulang pandai. Terus mana Manipur irapin. Manipur hai. Manipur northeastern side of the India. Next international boundary to Myanmar. Myanmar ga boundary oinaba. Kanchipur ka wai dagi no. You teach me some India. Okay, I will back after live. Oh, thank you. Can master solution no ido. MU tadi ni Manipur University manak tagi ne hai kon magan sa ojon opposite side ojora left side ojora right side ojora. Aku juga kira udah ini. Ada yang nak lagi. Nam na budin te khadil lang ne. Ada juga nak nama singi bu. And are you guys students? No, we are not students. We are. Okay, hai bhi. We are not a student. Tak thì mình nói đây. I see so I are near Myanmar. Yes, we are nearing boundary to Myanmar. Manipur University manak tagi ni your guys friend tak luan boom. Imla bam thai bilai boom kau re boom mana. Boom kana sanari. Bumunga cheche kana sanari hai. Juice ta ga lai re hai. Sak charabo hai, sak chadri, sak tauri. Kali anje lagi bu cakra bu. Aku cak cadore. Aku cak cadore hai re. Di sini pas nam kau dah subscriber kan dari segi. Menang juga. Channel nam ingat dum hai kau. Watching you complete. No, number piro all students as over. Student matam loy crane hai na ke no da. Sa ba mo ni da. Thoi bi kari mathel no hai. Mari mathel sebot thong ba. Thanks तेरा कपा हा क्या लिख रहा है समझ में नहीं आ रहा है इसमें तो एक हिंदी भाषा वाला भी है हमारे साथ नो पो हाई बसे प्रो नत्रका सिस्टर हाई बने है ओके पो हाई बसे ब्रो नत्रका सिस्टर हाई बने है ओके ऐसी कम गिल है Thank you. थैंक यू हजन हाई
थागत फोंदोक चेरी अनो अनोबो वाही खंगन बिन खंगन ताकि चिप्पो हाई बोय फिलीपींस की लोन होजोरे कई होजनो अजी मैक्सिमम लाइफ था ये ना फिलीपींस का तो होजना जुगी फिलीपींस ओके अंडरस्टैंड खेलन व्हाट इज हाइबने है व्हाट इज हाइबने मतलब व्हाट इज हाइबने है यस आई एम फ्रॉम फिलीपींस नमत नमता साउथ ईस्ट चाइनीज की लोन नहीं है साउथ ईस्ट चाइनीज की लोन ओके हाइफेट माना बता रही मुझे लोन मैम से कौन दे साउथ ईस्ट चाइनीज की लोन और फिलीपींस से लुंगांगे वो को पोपो है ये खुद चेंगे ना सब्सक्राइब मैं जापान बुरो में देखता रहे कलन पोसे कमन ओइना सीजन नहीं मोइदा ओके कमन ओइना मोइना सीना बता रहे हा 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 नो ले सुवन की यंग ना को दम ले तो यंग ना दे apa पोसे कमन ओइना सीन नहीं गनो भाई की लाके तुम क्या था क्या होने से नहीं लाके है मैं लाके का था लाके मैं जापान बुरो में मत tinggal di gunung dah वन को ये क्या लिखा है कुछ समझ में नहीं आ रहा है जापान buro nih जापान मरोना थे वन के तूने यौनी दा वनिंगाई ओइदे है ओके यौनबो कन होनरी दुनी अदो नंगी लाइव कम कन थागे अखोइदा मतम बिरो खोइसु जॉइन तौरकेदना go to go host go to go host okay thank for support thank you once again mga matan kayo yun Nang gak deh bum yun Baru kan hi hi yun ulit hi England Thailand welcome to God Souls thank also to those who supported me here take care everyone okay bye take care you also bye 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 bless you po God Souls hi good Hindi namin pala pauta deh kan lo gadaw nó rụt liền nó rụt lèo Sabi na natin anh mình rụt lèo Eh hindi gọi là đồng phong rồi kamu baru jadi to you too Kellen thanks lang last moment live under talking welcome po kopi aswi bung sa drone sa yam sa bai nung chu bai hang pagi uji chanam da ba hora me khoi da sa ba हो गया है तो for you are Momo and family ये क्या बोल रहा है कुछ समझ नहीं आ रहा है तो for you are hindi deh aku kita
Bum bum nungsa sadro hai gre you are मपानगी करम चैनल द कोई गे हैं अदम फिलीपींस की चैनल ngakta जाते कोई जदा फिलीपींस अनमन मैक्सिमम फिलीपींस का तो वही ले मैं कोई ना अहन जॉइन तौर पुकान दा केन 140 151 अति 170 ता जोर मा कोई तौर पुदा हफ्ता आमदा 500 माइल लो योर मो याम नुआई मो जॉइन तौर बे मो कनेक्ट तौर बदी कोई लाइव दा जॉइन तौर से सपोर्ट हम तौर इदना हो गया है बाय बाय टाटा बाय बाय कोई तौर बने है ओ तौर तौर तो ये ना वही तो बनेगी short video ông cái gì cái con like nó कोई दना मी अनुभव क्या लागत बने हैं कोई दना मी अनुभव क्या लागत बने हैं होय सपोर्ट अब चांग जो मोय रोम याम हेरे मोय दी करी कनो तो उनो खंग देखो मोय कमाई तो नो खंग दे मोय बनाना पीरे मोय लाइफ ता दम लेला पछा तान याम फंग ब्रा केनम तो उजन मोय अदुना केम सपोर्ट लेतबा Idana ano kaya like to na yun kaya support later ba कोई तो ना बने कोई तो जो बने हैं कि मोई दी टीम सपोर्ट तो नहीं अदुना ने माने मोई टीम से मगा लाइव थाबगा से मोई मरी मंगा प्लब को पुल लगा इसाई का से राउंड का छकना रगा को मनिंग द टीम मदा का थारगा होय थेंगना रे अहum मरी रंग नान लाइव ता कोई ना सपोर्ट नहीं तो ने होय कोई गी जिना कमाई तो बनो खंग दे हाय गुमना मोई दी मी अयाम्बा वाईटी लोइना पाइबने हैं चुम्मे मोई दी मी मैक्सिमम इमुंग अमंगी वाईटी उमरी पाइ अदु मत मी अमगी मखुता मोई 100 बनाना पीबा गाय मोई 100 आईडी लेबी मोंग नि मोई तोइदो अदु हेना लेबी मोंग ने मोई फोन अमदा कनो आईडी 13 हांगेलगा मोई फोन अमदा के लाइक मयाम पीदो बनाना मयाम पीदो मोई दु सेम गने यूजर सेम अयु खल्लमने होय आईडी चामु सारा फोन अमदा तौरगा मथंग लॉगिन तौरगा तौरजिरा
सब्सक्राइब की चैरिटी तो बने हैं सब्सक्राइब चैरिटी तो है मोगी ग्रुप से यामना चावे हैं चुम चुम मोगी ग्रुप याम चावे हैं मोई ने लाइव था दी मोगी चैनल दो के बी के से याम इले भी 4 5 के खतंग लेबो इन तवे बदो मोगी तो चैनल दो मैम केम लेब जाने मोई तो पुलप मोगी ग्रुप एनो जे यूट्यूब चैनल जे पुलप मी ता त्र को पाया पुलप 1 की अब 1 तो 10 की अब 1 तो ले लगा मोई पैसा पुलप पुलप तान में मोगी जे मोगी ग्रुप so like for you thank you 100 like for you hay le chana pin मैं अंदर लाइक करा चंगे background पैसा तालसु मोई मसेन सपोर्ट तोंने चुम्मे चुम्मे ओई खांगे बा यूट पैसा जे कनान पिदो मोई पैसा पिदो ते यूट्यूब न पिदो मोई पैसा जे खांगे मोई अदा मोई मसेन सपोर्ट तो कोई ना दुनो ते माना दु तो गनी माना दु फंगरनी ना मदु मम खल लेना बा मा संगे खरम ना चंग ने दुगी रा के न मदि फुत तवे मोरुग ना दुम द केम खना दा बै ताता ओइना मोजु फंगजन ओइ जु फंगे हाइबि मोंग दा पुलप चमिने बा अखोय गेन पुलप चमिने बा खरा वाट पा मोई वखल लोंदा पुन्ना चौखट मिनबा मान चुम्मी चुम्मी याम चुम मफम पुलप चौखट मिनबा मोई पुलप पैसा पाइमिन जा बिनेबा अखोगिना आइने हेना पाइगे मोई नंगना मायोना हेना पाइ जनो दु तवा तो वन याम लेने अखोय रोंगिना दु नते मोई याम फय दुगी हादि सिंगल लाइफस्टाइल रॉक लाइक डन थैंक यू सिंगल लाइफस्टाइल रॉक अखोय सोमदना येंग सिंदना लेरे येंग सिंदना लेरे चुम चुम येंग सिंदना लेरे मन माना करी तौरी आइनी करी तौरी ना चुम चुम याम चुम मफमनी हेलो सिंगा नुंगारी ब्रो न हाय सिंगा दा सिंगा लाइफस्टाइल रॉक दा सिंगा लाइफस्टाइल रॉक हेलो चाक चार बो सिंगा लाइफस्टाइल रॉक हेलो सिंगा नुंगारी सिंगा ता केलन हाय इन हाय चाक चार बो सिंगा Kailan hai Galasan nam ko na pa Tungja aina join torobani hai thank you for joining singa wala mapangi live yaubda emoji yamna khangun thagan okay emoji yam tharun hai mapangi live yaubda emoji ta le ke jabe ko bangla thajale emoji ga ta jale ada mi na thau hai pa gi da emoji wa hai I da bi da emoji ga ka thau hai ko bi tha bani ko yu emoji yam kan thau non hai akhu first time ha ba da emoji ga tharamida adi kona di adu ika ka de bana na phang phang de adu dagi de khoi na mu kha I da tha ba de mo na khoi ming highlight o hele adu di adum like phang ta no loi ka ga re ka hau ding de chak wali da hai kai no yam thing da chak wali hai pung ta ke pung ma ani ta sala ya chak chak ya re chak thong adu pung ani di cha ba ya ka do re akoi buk ta pung ahum de chak chak ama ani kha comment amta to o hai ama ani kha comment ama da to o hai नमस्ते मेरा नाम लोमदी है कब कब इबाहिरन पंगी चले मन इमोजी से व्हाट क्या खंगे है इमोजी से व्हाट क्या खंगे WT से क्या है नो
watch over 하이브네 해. 오케이 오케이. watch over 펑드 펑데 하지 마지 봐. 펑데. 딱딱아 야. 펑드가 니 해봐 펑드가 해봐 와서 오케이 오케이 오케이. 어디 다디 거기 이도 거기 타이핑도 있는 거기 베스트 알아도 되고. 이모지도 watch over 그야 펑데. 오케이. 어디나 있네. 말고 넘어가네. 타이핑도 있네. 3, 2, 1. Okay, sebenarnya ibna payah ada apa? Kayak wahai ibna payah ada apa? Apa? Tuh. Sini suhi na, apa nih? Hai, oke. Karena aku nak hamba like Facebook ya bukan tadi joinตัวมีจริงนะที่องค์เก็บถ่ายโน้ตต้องรับต้องท่าเย่ตัวต้องย้อนหายไปตัวท่าคิดเนี่ยคุยข้างมันตี รับเท่านะก็อยู่ท่าดีนี่เนี่ย แต่เมื่อเรามาจ้าท่าด้วยกันเนี่ยจู่ท่านกันนะบางทีจู่เว้นท่าเรากันหายไปเอาไว้มูจิชูไม่ดีฉันช่วยเห็นภาพนี้ให้วันนี้ดึงนะมูจิชูตัว 타오 하요. 이슈 타오. 이모지 야만 타르수 모이 사오네. 오케이. Ay isa no pa tong gale. Thank you. Taki vậy đâu ta. Ôi ăn ta khăn gì? Zero để phải đây gì chứ? Khi mà tăng sai mà tăng. YT YouTube की emoji ओना season 9 है YouTube की emoji ओना सिनो वधी कर्म ना या emoji अचौबो होय अचौबो emoji दो होय तो जी एनी सिथारे सी emoji अचौबो नत्रो सी emoji अचौबो सिंग दब्राबा मेरी भी न थारे या 소이드나 시위나 타로나 하이레 뭐 자가 소이드나 좀 이링에 내가 타로보다 어떠봐 시리 까나 브라바 저 보지데 짱 찡해 Làm hiền người nội vua. Ngọc sinh là cái đó này nó. 찡해 오케이 red face 뭐지디 도 타근 ये एंग्री फेस मुझे नहीं है माने एंग्री फेस मुझे नहीं एंग्री फेस मुझे नहीं मैं लाइव थाप मतमदा अखोई एनी म्यूजिक इसाइगुम थाबसे करी अकाइबे लेके हम खंग हाबिरोना Copyright चारदी. अयुक्ति करी सारके अयुक्ति ब्रेकफास्ट मैगी होरगा यरुंगा चागरे चाम थेंगे होय अखोई पुंग अमा देना अनि बुकी मया टाइमिंग सिदा तुम साइनी मखाइ बुक ताब यावी Ahum tayo. ऑफिस को मजा लगना ऑफिस थबक चलगना पुंग अनो ताबा अनि अहुम गुम ताबा मु मतम जे दुम फरक ताना बनिना
이제 타보세 CPR 잡아 야오네. 이제 타보세 CPR 잡아 야오네. 코피라이트 잡아 야오네. 오케이 오케이. 뮤직 타보수 코피라이트 짜네. 그거 좀 많이네가. 오케이. 그 게임 타든 거의 베스트 알이 타기 게임 칼람이네. 그 야로이네 타봐. ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯑꯍꯥꯟꯕ ꯌꯨꯇꯨꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯍꯥꯞꯆꯤꯜꯂꯒ ꯒꯦꯝ ꯍꯥꯞꯆꯤꯜꯂꯒ ꯊꯥꯒꯠꯂꯝꯃꯦ ꯀꯣꯄꯤꯔꯥꯏꯠ ꯃꯌꯥꯝ ꯊꯥꯔꯛꯄꯗꯣ 이제 타보세 뮤직도 YT 스튜디오도 야오네. 오케이 오케이. 호이. 어두기 뮤직 타보되 계속 가이드해 봐. 오케이. Yang Nel, hi Yang Nel, welcome back. Music library da copyright saroi da music mayam yaubani hai. Hoi hoi thengnare. ꯊꯦꯡꯅꯔꯦ ꯊꯤꯕꯗꯤ ꯍꯩꯇꯦ Hindi music to sinagano. Hindi music to sinagano hai. Hindi music sinagano kai dau ya. ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯣꯛꯂꯛꯇꯦꯀꯣ ꯊꯥꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯝꯇ ꯊꯦꯡꯅꯗꯕ ꯑꯩꯈꯣꯏꯅ ꯆꯪꯕ ꯋꯥꯠꯄꯩꯔ Chrome da gi YT studio da chango aduga yaubani hai. Manipur music ke search ka use kamai to bro khang jedum. Thengna da bai tar to bro. ꯑꯩꯈꯣꯏ ꯊꯥꯏꯅ ꯑꯃ ꯑꯅꯤ ꯇꯧꯔꯝꯕꯗ ꯁꯨꯡꯌꯥ ꯌꯥꯗꯦꯕ Hindi di copyright chaba yai hai. Hindi di copyright chaba yai hai. Yang Nel, hi. Welcome back. Kari matil thong age hai. Sebot irole sebot thong hai ba. Kalian sebot thong hai. Yang Nel, hi Yang Nel, hi.
ꯄꯣꯠꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩ ꯀꯩꯔꯥꯎꯗꯒꯤ ꯏꯔꯤꯜꯕꯨꯡ ꯀꯩꯔꯥꯎꯗꯒꯤ ꯍꯣꯏ 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 ꯈꯪꯕ꯭ꯔꯥ ꯀꯩꯔꯥꯎ ꯏꯔꯤꯜꯕꯨꯡ ꯈꯪꯉꯝꯅꯤꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯔꯗꯤ ꯆꯥꯛꯁꯤ ꯌꯥꯝ ꯊꯦꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯇꯥꯔꯦ ꯁꯟꯗꯦ ꯑꯣꯏꯕꯁꯨ ꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯄꯨꯡ ꯆꯥꯛ ꯀꯨꯏꯅ ꯊꯦꯡ ꯆꯥꯏ ꯄꯨꯡ 1 ꯄꯨꯡ 1 ꯁ꯭ꯋꯥꯏ ꯕꯥꯔꯣ ꯃꯇꯨꯡ ꯄꯨꯡ 1 2 ꯐꯥꯎꯒꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯃꯦꯁꯦ ꯏꯆꯥꯅꯨꯄꯤ ꯃꯦꯔꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯣ ꯍꯥꯏ ꯅꯠꯇꯦ ꯅꯠꯇꯦ ꯃꯦꯔꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯂꯨꯋꯥꯡꯕꯤꯅ ꯏꯆꯥꯅꯨꯄꯤ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯀꯩꯝꯇ ꯍꯪꯉꯨꯅꯦ ꯃꯣꯏꯅꯅꯦ ꯊꯕꯛ ꯆꯤꯜꯂꯁꯨ ꯁꯥꯏꯂꯦꯟ ꯃꯨꯠꯇ ꯊꯥꯔ ꯊꯝꯃꯣ ꯍꯥꯏꯗꯣ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯪꯉꯨ ꯋꯥꯁ ꯇꯥꯏꯝ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯚ ꯊꯥꯕꯗ ꯁꯥꯏꯂꯦꯟ ꯃꯨꯠꯇ ꯊꯥꯔꯒ ꯊꯝꯕꯁꯤꯅ ꯀꯔꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯦꯕ ꯈꯪꯉꯗꯤ ꯑꯝꯇ ꯆꯦꯅꯦꯜ ꯂꯥꯏꯚ ꯊꯥꯔꯁꯨ ꯌꯥꯏ ꯑꯗꯨꯗ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯗꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯀꯤ ꯅꯠꯇꯕꯅꯤꯅ ꯁꯥꯏꯂꯦꯟꯗ ꯊꯥꯕꯁꯦ ꯃꯤ ꯌꯥꯝ ꯂꯥꯛꯑꯣꯏꯕ ꯀꯩꯁꯨ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯁꯨ ꯑꯗꯨ ꯈꯔ ꯂꯩ ꯇꯧ ꯇꯥꯔꯦ ꯑꯗꯨꯒꯤꯅ ꯈꯤꯇꯪ ꯈꯔ ꯌꯥꯝꯈꯠꯂ ꯃꯇꯨꯡꯗ 1K + ꯍꯦꯜꯂ ꯃꯇꯨꯡꯗ ꯄꯨꯡ ꯁꯥꯡꯅ ꯊꯥꯕꯗꯤ ꯐꯩ ꯑꯣ ꯄꯨꯡ ꯁꯥꯡꯅ ꯊꯥꯕꯗꯤ ꯐꯩ ꯍꯥꯏꯗꯤ ꯁꯨꯝ ꯃꯤ ꯆꯪꯉꯝꯕ ꯂꯥꯛꯑꯝꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝꯕꯗꯣ ꯑꯗꯨ ꯀꯥꯟꯅꯒꯅꯤꯕ ꯅꯠꯇ꯭ꯔꯥ ꯄꯨꯡ 2 3 ꯊꯥꯕ ꯌꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯨꯡ 2 3 ꯊꯥꯕ ꯌꯥꯏ ꯑꯣꯀꯦ ꯌꯥꯝ ꯐꯩ ꯑꯗꯨꯏꯗꯤ ꯁꯥꯏꯂꯦꯟ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯋꯥꯆ ꯑꯋꯥꯔ ꯌꯥꯝꯅ ꯐꯪꯉꯦ ꯑꯗꯨꯒꯤꯅꯤ ꯁꯥꯏꯂꯦꯟ ꯂꯥꯏꯚ ꯇꯧꯅꯔꯤꯁꯦ ꯑꯣꯀꯦ ꯋꯥꯆ ꯑꯋꯥꯔ ꯐꯪꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯣ ꯃꯤ ꯌꯥꯝ ꯌꯦꯡꯉꯒꯗꯤ ꯐꯪꯉꯤ ꯃꯤ ꯌꯥꯝ ꯌꯦꯡꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯦꯕ ꯁꯥꯎꯟ ꯈꯪꯗꯕꯩ ꯍꯪꯕꯅꯦ ꯋꯥ ꯄꯣꯛꯑꯪꯗ ꯍꯪꯕꯒꯤ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕ ꯑꯣꯏꯔꯕꯩꯅꯤꯅ ꯈꯪꯗꯕꯅꯤꯅ ꯑꯝꯇ ꯌꯨꯇꯨꯕꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯋꯥꯆ ꯑꯋꯥꯔ ꯚ꯭ꯌꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯆꯨꯝꯃꯤ
ꯑꯍꯥꯟꯕꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯍꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯆ ꯑꯋꯥꯔ ꯌꯥꯎꯍꯜꯂꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯁꯇ ꯚ꯭ꯌꯨ ꯑꯃꯨꯛ ꯌꯥꯝꯃꯛꯄꯁꯤꯅꯦꯕ ꯀꯥꯟꯅꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯌꯨꯇꯨꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕ ꯁ꯭ꯇꯦꯖꯁꯤꯅ ꯌꯨꯇꯨꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1K ꯌꯧꯍꯟꯕꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯆ ꯑꯋꯥꯔ ꯑꯃꯨꯛ ꯇꯥꯜꯂꯛꯀꯗꯣꯏꯅꯤ ꯄꯨꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯜꯂꯛꯄꯒ ꯂꯣꯏꯅ ꯋꯥꯆ ꯑꯋꯥꯔ ꯇꯥꯜꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯟꯅꯗꯒꯤꯗꯤ ꯑꯗꯨ ꯑꯅꯤꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯚ꯭ꯌꯨꯅꯦꯕ ꯇꯥꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯕꯨ ꯇꯥꯟꯗꯣꯏꯅꯣ ꯈꯪꯗꯦꯗ Kuli mama tuh. ꯎꯝ Kuli ah bimbo. Hati sih. Jauh datang. सबका कोनना वॉच अवार्ड दी काबनी है चुम्मे सब्सक्राइबर कोन वॉच अवार्ड काने दी मधुन कोन व्यू तानदनेबा चुम्मे चुम्मे दो खोदी वॉच अवार्ड जाम नेमी हो जाम कना बोन पीरी वॉच अवार्ड क्या 2000 अवार्ड्स लकन ओय ददुदी यम वाली योगदा खोदी 4,000นี่ 4000 वॉच अवार्ड व्यू सु हेन बनी है व्यू हेन बनी है व्यू बुदी होय योगदी योगदा जो ꯍꯧꯖꯤꯛ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯥꯔꯁꯇ ꯌꯧꯍꯟꯕ ꯑꯗꯨꯒ ꯋꯥꯆ ꯑꯋꯥꯔꯒ ꯄꯨꯟꯅ ꯌꯧꯍꯟꯕꯅꯦꯕ थ्री के ना हाफ मंथ ऑब्लिक 4K ना फुल मून नहीं है ओके ओके अच्छा 3K ना हाफ मून 4K ना फुल मून तो नहीं है अखोई अहम 1K नहीं तानरी कन्ना 1K ꯌꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯣꯟꯅ ꯇꯧꯔꯒꯦꯅ ꯃꯊꯪ ꯃꯊꯪ ꯚ꯭ꯌꯨꯅ ꯍꯥꯟꯅ ꯃꯁꯤꯡ ꯌꯥꯝꯕꯅꯦ ꯍꯦ ꯑꯣꯀꯦ ꯚ꯭ꯌꯨꯅ ꯃꯁꯤꯡ ꯌꯥꯝꯃꯛꯀꯅꯦꯕ ꯑꯣꯀꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯚ꯭ꯌꯨꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤ ꯂꯥꯏꯛ ꯊꯥꯕ ꯍꯩꯕ꯭ꯔꯣ ꯂꯥꯏꯛ ꯂꯤꯡ ꯊꯥꯕ ꯍꯩꯕ꯭ꯔꯣ ꯍꯥꯏꯕ ꯂꯤꯡ ꯊꯥꯕꯗꯤ ꯀꯣꯄꯤ ꯇꯧꯔꯒ ꯂꯤꯡ ꯇꯧꯔꯒ ꯄ꯭ꯔꯦꯁ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯂꯤꯡ ꯍꯥꯏꯁꯤ ꯀꯅꯥꯒꯤ ꯂꯤꯡꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯒꯤ ꯂꯤꯡ ꯑꯣꯏꯗꯣꯏꯔꯥ ꯃꯤꯒꯤ ꯂꯤꯡ ꯑꯣꯏꯗꯣꯏꯔꯥ ꯅꯍꯥꯟ ꯅꯦꯛꯁꯀꯤꯗ ꯂꯤꯡ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯤ ꯂꯤꯡꯀꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯗꯣꯏꯔꯕ ꯍꯣꯏ ꯑꯣ ꯑꯗꯨꯗꯤ ꯍꯩ ꯏꯁꯥꯒꯤ ꯆꯦꯅꯦꯜꯒꯤ ꯂꯤꯡꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯊꯥꯕꯁꯤꯔꯕ ꯑꯁꯤꯅ ꯃꯦꯔꯤ ꯗꯦꯕꯤꯗꯒꯤ ꯊꯥꯔꯛꯄꯅꯤꯗꯅ ꯑꯩ ꯏꯁꯥꯒꯤ ꯂꯤꯡ ꯃꯄꯥꯟ ꯆꯠꯄꯗ ꯂꯥꯏꯚꯇ ꯂꯤꯡ ꯑꯃꯨꯛ ꯊꯥꯖꯤꯜꯂꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨꯝ ꯊꯥꯏꯗ ꯃꯔꯛ ꯃꯔꯛꯇ ꯃꯣꯏꯒꯤ ꯍꯦꯛ ꯇꯧꯕ ꯀꯥꯟ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏꯗꯅ ꯂꯤꯡ ꯊꯥꯔꯛꯑꯣꯅ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯕꯅꯤ ꯍꯣꯏ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯕ ꯂꯤꯡ ꯊꯥꯔ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯌꯦꯡꯕꯤꯔꯦ ꯑꯗꯨꯝ ꯋꯥꯆ ꯇꯥꯏꯝ ꯑꯗꯨꯝ ꯐꯪꯉꯦ ꯃꯣꯏꯗꯗꯤ ꯃꯣꯏꯗꯕꯨ ꯆꯠꯂꯨꯔꯗꯤ ꯑꯗꯨꯝ ꯋꯥꯆ ꯇꯥꯏꯝ ꯍꯦꯟꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯏꯁꯥꯒꯤ ꯂꯤꯡ ꯊꯥꯒꯠꯀꯅꯨ ꯍꯥꯏ
ꯍꯣꯏ 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 ꯏꯁꯥꯒꯤ ꯂꯥꯏꯞꯇ ꯏꯁꯥꯒꯤ ꯂꯤꯡ ꯊꯥꯒꯠꯀꯅꯨ ꯃꯣꯏꯅꯁꯨ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ ꯏꯁꯩꯒꯤ ꯂꯥꯏꯞꯇ ꯊꯥꯒꯠꯀꯅꯨ ꯏꯁꯥꯒꯤ ꯂꯥꯏꯞꯇ ꯏꯁꯥꯒꯤ ꯂꯤꯡ ꯊꯥꯕꯗꯣ ꯌꯨꯇꯨꯕꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ Hi, how are you? I am Lin. We are fine, Lin. Thank you for joining. Love Snoopy. Hi, hi. ꯑꯇꯣꯞꯄ ꯂꯥꯏꯞꯇꯗꯤ ꯊꯥꯕ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯇꯣꯞꯄ ꯂꯥꯏꯞꯇ ꯊꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯂꯤꯡ ꯑꯩ ꯏꯁꯥꯅ ꯊꯥꯖꯕꯗꯣ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯁꯤꯁꯨ ꯂꯤꯟ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦ ꯍꯣꯁꯅꯦ ꯂꯥꯛꯏꯁꯦ ꯂꯤꯟ ꯍꯥꯏꯁꯦ ꯃꯥꯒꯤ ꯐꯌꯥꯝ ꯑꯩꯈꯣꯏꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯌꯥꯝ ꯄꯤꯈꯤꯕꯅꯦ ꯃꯣꯏꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯏꯔꯝꯃꯅꯤ ꯑꯐꯇꯔꯅꯨꯟ ꯑꯣꯏꯔꯝꯃꯅꯤ ꯁꯤ ꯂꯤꯟꯗꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯑꯩꯈꯣꯏꯒ ꯄꯨꯡ 2.5 ꯑꯋꯥꯔꯐꯥꯎ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯕꯅꯦꯕ 4.5 ꯄꯨꯡ 4.5 ꯑꯣꯏꯇꯥꯔꯗꯤ ꯄꯨꯡ 4.5 35 14 ꯆꯠꯂꯝꯃꯅꯤ 35 40 ꯆꯠꯇꯣꯏꯕ How are you? Cecilian, how are you? Dark horse kay mathel tawrage mathel ahawba nate da sebo thongmani da thengjabay wari ni yang hawbai nate Oniskan kay mathel jage hangai Oniskan kari mathel jage hangai dark horse se kana bu oiribo hai akhoi gi mari mata ne akhoi relative haitare dark horse dark horse se kana bu oiribo okay
đi coi papa đây coi มองนะ Cái năm đây terus mà đấy live streaming ambil लगता है papa papa hmm đi cái tàu thank you thank you Sisi Lin welcome đây đi cô hả hồi thank you lấy cái like con căn thang cái like tôi mà tầm 2 một cái dùng cái nó tôi cái rồi tôi cái stay here okay thank you for here love shop Snoopy live sẽ tôi nữa tôi vô này live thao với mà tầm dậy phăng tầm như tôi try với tàu cái thì thao dậy không gì này busy rồi bây giờ nhìn tàu thì Sunday cũng ba Saturday cũng suy tiêu đi phải không live sẽ tôi nữa thao thì bây view là cái gì hồi silent live और शूट तो वो हो silent live में तो पाइले silent live तो था नहीं मथंग दगी सोनाली सोरो खाइबम करी लमदई नो हंगे करी लमदई नो लाइव थारी से हाई तारगदी गुवाहाटी दगी थाबनी युम बुदी केनो दगी हिरिल मुंग दगी यंगने लाई सोनाली कई लमदई नो है सोनाली जी कई लमदई नो संडे दी सुमाइन ना इंटरेक्ट तो हुआ याई होय संडे खुदी मुदी था नहीं दा सैटरडे गुम्बा संडे गुम्बा दे तुम था ना बा अदम ममंग दसु था गुम दो ने सैटरडे संडे रे नमा तो कम अकोई मशीन स्पोर्ट्स तौनसे अबुदी चानिंग चजिंग अबुदी चजिंग ने है ओके याई किसम कायदे कई स्पोर्ट्स तौदीब कोई मशीन स्पोर्ट्स तौ याई चजिंग लिलोंग चजिंग का देनो nationally online sports oy rabo hai mane online sport na tadi kari term sport to ni sport hai bane hai sport hai bane support aba support to na hai ma ye support hoi support to gam support to na ji kan naali soro khaibum support to ge adu di okay support to ge subscribe to ge okay or online support thank you support si sonali hoi adu support hoi denu mai je ko inga support to ke to
वाचिंग तो गेको चजिंग ममांग लेकाई दगी ने है वो ओके ओके चजिंग ममांग लेकाई चजिंग तो कोई मरी मता ले बेदु हम बनी सोनाली कनेक्ट तो ओके ओके सोनाली कनेक्ट तो करे हाय रे सोनाली की जो 826 ने माजू नप पक ले रे 1k रोम दाई नि 30 videos only 30 videos ne mari padai yam phage मैम नुसीबीदुना आईगी चैनल सिबु सब्सक्राइब तो बिरमु हायरे कंटेंट join 2022 learn more 40k view ले रहे अच्छा यहाँ पे 40k view ले वाओ कोई चैनल only 13,000 view ले 13k view तो ले कोई ini jadi mau lekai hai Sonali connect to crack to oke koi pun 1k humina si hai Sonali di 1k yorani da hai hangit 3 days 4 days mung da 1k yorani Spiderman rồi. ok Baba. humina si hai hoi akoi pun 1k humina si hai hoi akoi support tau jagre तो कोई के सपोर्ट भी रहू Kena lagi na. Ini jam tadi Ramadan. kailan hay Khi số bay áo lên. Ủa, cái này đâu còn cái bao nhiêu không? Nggak masalah. Di sini nói là cái đấy này. Dạ, mình cũng không được. Là đi. Dạ, mình Itu hujung lah đi. Kira ada sukra mau connect to sen view hai kita ugu. Laki dere.
ꯑꯩꯈꯣꯏ ꯑꯣꯏꯅ ꯀꯨꯏꯗ ꯏ ꯁꯥꯟꯅꯔ ꯂꯩꯔꯔꯣꯏꯅ ꯏꯗ ꯏꯕꯗꯁꯨꯅꯦ ꯁꯣꯏꯕꯒ ꯌꯥꯎꯗꯣꯏ ꯖꯥꯠꯅꯤꯗ ꯍꯨꯏꯗ ꯏꯕꯗꯁꯨꯅꯦ ꯑꯦ ꯕꯤ ꯁꯤ ꯑꯣꯏꯅ ꯏꯔ ꯂꯩꯕꯅ ꯐꯔꯦꯗ ꯃꯤ ꯂꯥꯛꯏꯅꯦ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯤꯕꯨ ꯍꯥꯏꯕ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯕꯣꯠ ꯊꯣꯡꯕ ꯆꯥꯔꯦ ꯁꯣꯅꯥꯂꯤ 5 ꯃꯤꯅꯤꯠ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯅꯦꯛ ꯇꯧꯔꯕꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯀꯦꯂꯦꯟꯅ ꯀꯅꯦꯛ ꯑꯩꯈꯣꯏꯁꯨ ꯀꯅꯦꯛ ꯇꯧꯕꯅꯦꯌꯦ ꯇꯧꯈ꯭ꯔꯕꯅꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯌꯦꯡꯉꯒ ꯀꯅꯦꯛ ꯇꯧꯈ꯭ꯔꯕꯅꯦ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯕꯤꯌꯣ ꯈꯤꯂꯦꯟꯗ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗ ꯍꯜꯂꯨ ꯍꯥꯏꯗꯥꯏꯅꯦ ꯄꯨꯡ 10 ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥꯁ ꯇꯥꯏꯝ ꯂꯣꯏꯇꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯥꯏꯔꯣ ꯑꯣ ꯑꯗꯨꯒꯅ ꯈꯩꯂꯦꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯣꯟꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯍꯟꯕꯤꯌꯣ ꯌꯦꯡꯉꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯅꯥꯂꯤꯕꯨ 14 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯇꯧꯕꯤꯌꯨ ꯑꯣꯀꯦ 24 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯇꯧꯕꯤꯌꯨ ꯇꯞꯄꯁꯨ ꯂꯥꯛꯆꯒꯅꯤ ꯀꯣꯟꯅ ꯌꯦꯡꯒꯦ ꯍꯣꯏ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯂꯦꯡꯉꯤꯁꯦ ꯁꯣꯅꯥꯂꯤ 24 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯛꯑꯦ ꯈꯤꯂꯦꯟꯗ ꯃꯦꯔꯤ ꯌꯦꯁ ꯍꯥꯏꯔꯦ ꯍꯣꯏ ꯍꯌꯦꯡ ꯇꯧꯔꯛꯀꯦ ꯍꯥꯏꯔꯦ ꯑꯣꯀꯦ ꯐꯨꯜ ꯃꯟꯊ ꯑꯣꯏꯕ ꯌꯥꯎꯔꯗꯤ 24 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯣꯀꯦ ꯍꯣꯏ 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 ꯍꯥꯏꯔꯛꯑꯦ ꯁꯣꯅꯥꯂꯤ ꯃꯌꯥꯝ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯥꯏꯍꯥꯛ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯒꯣ ꯉꯥꯏꯍꯥꯛ ꯊꯥꯔꯨꯔꯦ ꯑꯅꯗꯔ 10 ꯃꯤꯅꯤꯠ 10 ꯉꯥꯏꯒꯦ ꯍꯥꯏꯔꯦ 10 ꯉꯥꯏꯔꯒ ꯂꯥꯏꯐꯁꯦ ꯑꯣꯐ ꯑꯣꯏꯁꯤꯜꯂꯒꯦ ꯃꯇꯨꯡꯗ ꯅꯠꯇꯦ ꯃꯇꯨꯡꯗ ꯍꯥꯏꯕꯅꯤ ꯃꯇꯨꯡꯗ ꯅꯠꯇꯦ ꯃꯅꯨꯡꯗ ꯍꯥꯏꯕꯅꯤ ꯐꯨꯜ ꯃꯨꯟ ꯑꯣꯏꯕ ꯁꯄꯣꯔꯠ ꯇꯧꯅꯕꯁꯦ ꯍꯥꯏꯕ ꯍꯣꯏ ꯁꯣꯅꯥꯂꯤ ꯑꯩꯒꯤ ꯅꯦꯠꯁꯦ ꯆꯞꯄꯦ ꯌꯥꯝꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯈꯤꯇꯪ ꯋꯥꯔꯤꯁꯤ ꯃꯤ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ
ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗꯧꯔꯕꯅꯦ ꯑꯣꯡꯂꯤ ꯑꯅꯗꯔ 5 ꯃꯤꯅꯤꯠ ꯃꯉꯥꯃꯨꯛꯇꯪ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯖꯣꯏꯅꯤꯡ ꯂꯥꯛꯑꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯀꯦꯂꯦꯟ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯋꯥꯠꯂꯤꯒꯦ 5 ꯃꯤꯅꯤꯠꯃꯨꯛ ꯂꯩꯔꯒ 45 ꯃꯤꯅꯤꯠ 4 ꯃꯤꯅꯤꯠꯀꯨꯝꯕ ꯂꯩꯔ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯋꯥꯆ ꯑꯃꯒ ꯇꯧꯔꯝꯒꯦꯁꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯁꯣꯔꯠ ꯁꯨꯝ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛ ꯑꯗꯨꯗꯤ ꯕꯤꯗ꯭ꯌꯥ ꯐꯦꯃꯤꯂꯤ ꯂꯨꯋꯥꯡꯕꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯕꯤꯗ꯭ꯌꯥ ꯐꯨꯜ ꯁꯄꯣꯔꯠ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯂꯥꯛꯑꯦ ꯑꯃꯁꯨ full support thank you for full support khắc ngọc ri Vijay nungairibo na kelena thare Vijay family tumuba adu nani tumuba adu na eska na tumbu chu abra ya tumuba adu nani hare Vijay kari mathel charage hai tum support toge hai thamko tab aku ngatang support toge hoi 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 kesung kai nga lo selage to bu ngatang ngam sang dok thare na hai min hadu ije bro kelen fried rice chare hai sao ne de rice kai fried rice no chicken fried rice ro natraga anda fried rice ro natraga only onion fried rice oi deira bro kelen KMC kai hai no KMC sogri chare hai kari mathel charage hai okay sogri chare hai shortcut se khar tamba da ka hoye pharam di tam hoye ngasi adu ju nong live thar ga budi hoi mogi Philippines ki live da di su bu yaw ti dana Manipur live ta yaw dra ka hoye khara mo da di Noi ibainga tauba fried rice ne gongbi hai okay ham hauram ni nupa na thong len hau nupi na thong dai Manipur live ti chak insang ni hai mane Manipur live ti chak insang ni hai mane au Come chicken. chul mama chị chỉ một cái gì kìa mà tầm đến bụi nữa
ꯂꯨꯋꯥꯡꯕꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯔ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯂꯨꯋꯥꯡꯕꯤꯁꯦ ꯀꯅꯥꯝ ꯅꯠꯇꯦ ꯂꯨꯋꯥꯡꯕꯤꯁꯦ ꯀꯩꯅꯣꯅꯦ ꯂꯨꯋꯥꯡꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯗ ꯑꯩꯗꯤ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯒꯤ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯕ ꯄꯥꯏꯕꯗꯤ ꯀꯩꯅꯣꯅ ꯄꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯄꯥꯏꯕꯅꯤ ꯕꯤꯖꯦ ꯐꯦꯃꯤꯂꯤ ꯀꯩ ꯂꯝꯗꯩꯅꯣ ꯁꯣꯅꯥꯂꯤ ꯑꯔꯨꯅꯥꯆꯜꯗꯒꯤ ꯅꯪꯗꯤ ꯀꯃꯦꯟ ꯐꯣꯟ ꯂꯨꯋꯥꯡꯕꯤ ꯀꯃꯦꯟ ꯇꯧꯅꯤ ꯂꯨꯋꯥꯡꯕꯤꯕ ꯑꯣ ꯑꯩ ꯐꯣꯟ ꯁꯨꯝ ꯅꯝꯕ ꯂꯩꯕ ꯑꯗꯨꯒꯤ ꯎꯍꯧꯗꯕ ꯆꯥꯖꯤꯡꯗꯒꯤꯅꯦ ꯍꯥꯏꯈ꯭ꯔꯦ ꯉꯁꯥꯏꯅ ꯑꯣꯀꯦ ꯑꯗꯧꯕ ꯂꯥꯛꯄꯗꯨꯒꯤ ꯈꯪꯗꯕꯩ ꯍꯪꯕꯅꯤ ꯁꯣꯅꯥꯂꯤ ꯆꯥꯖꯤꯡꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯅ ꯀꯅꯥꯅꯣ ꯂꯥꯏꯐꯇ ꯂꯥꯛꯄꯅ ꯀꯅꯥꯅꯣ ꯅꯪꯒꯤ ꯂꯥꯏꯐꯇ ꯂꯥꯛꯏꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯔꯤ ꯃꯃꯥ ꯑꯩꯗꯤ ꯌꯥꯎꯗꯦꯗ ꯑꯣꯡꯂꯤ ꯂꯥꯏꯚ ꯊꯥꯕ ꯈꯛꯇꯪꯗ ꯂꯥꯛꯄꯅꯦ ꯑꯩꯅ ꯂꯥꯏꯚ ꯄꯥꯅꯕꯒꯤꯗꯃꯛꯇ ꯑꯣ ꯐꯩꯌꯦ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏ ꯍꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯍꯥꯏꯕ ꯍꯣꯏ ꯁꯞꯄꯣꯔꯠꯄꯨꯗꯤ ꯇꯧꯔꯤꯗ ꯑꯗꯣ ꯃꯇꯝ ꯀꯌꯥ ꯁꯪꯗꯕꯁꯤꯗ ꯃꯥꯁꯨ ꯊꯕꯛ ꯆꯤꯟꯕ ꯁ꯭ꯀꯨꯜ ꯑꯉꯥꯡ ꯆꯠꯄꯅꯤꯅ ꯁꯣꯅꯥꯂꯤ ꯀꯅꯦꯛ ꯂꯩꯅꯁꯤ ꯍꯥꯏ ꯁꯣꯅꯥꯂꯤꯁꯨ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯕꯤꯖꯌꯥꯗ ꯕꯤꯖꯌꯥꯁꯨ ꯀꯅꯦꯛ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯦ ꯁꯣꯅꯥꯂꯤꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯣꯀꯦ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯁꯣꯔꯠ ꯂꯥꯏꯚ ꯁꯣꯔꯠ ꯑꯃ ꯌꯦꯡꯒꯦꯀꯣ ꯑꯗꯨꯗꯤ ꯁꯣꯅꯥꯂꯤꯒꯤ ꯑꯣ ꯐꯩꯌꯦ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯕꯅꯤ ꯁꯣꯅꯥꯂꯤ ꯀꯅꯦꯛ ꯂꯩꯅꯁꯤ ꯍꯥꯏꯔꯦ ꯁꯣꯅꯥꯂꯤꯅ ꯍꯣꯏ ꯍꯥꯏꯔꯦ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯆꯥꯅ ꯏꯟꯁꯥꯡ ꯍꯦꯛꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯂꯨꯋꯥꯡꯕꯤꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤ ꯊꯦꯡꯛ ꯌꯨ ꯍꯣꯁ ꯍꯥꯏꯅꯤ ꯍꯣꯁꯇꯤ ꯍꯥꯏꯔꯛꯀꯅꯨ ꯍꯣꯁ ꯑꯗꯤ ꯀꯩꯅꯣꯅꯤ ꯂꯥꯏꯚ ꯊꯥꯕ ꯃꯤꯗꯣ ꯍꯣꯁ ꯑꯗꯨ ꯀꯧꯋꯦ ꯑꯣꯏꯔꯁꯨ ꯃꯄꯨ ꯍꯥꯏꯕ ꯍꯣꯁ ꯑꯗꯤ ꯃꯄꯨ ꯃꯄꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯉꯩꯗꯣ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯑꯉꯥꯡꯉꯩꯗꯣ ꯂꯥꯏꯚꯇ ꯂꯥꯛꯑꯗꯤ ꯂꯣꯏ ꯇꯧꯍꯟꯒꯦ ꯇꯧꯕꯅꯦ ꯑꯉꯥꯡꯉꯩꯁꯦ ꯑꯝꯇ ꯂꯥꯛꯇꯦ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗꯅꯦ ꯍꯌꯦꯡ ꯌꯨꯝ ꯆꯠꯄ ꯀꯥꯟꯗꯗꯤꯅꯦ ꯅꯣꯏ ꯌꯥꯝ ꯄꯤꯔꯛꯀꯅꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯨꯝ ꯍꯧꯖꯤꯛ ꯊꯣꯛꯇꯕꯒꯤꯀꯣ ꯄꯤ ꯉꯝꯗꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤꯁꯨ ꯌꯦꯡꯉꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯂꯣꯏꯔꯒ ꯅꯦꯛꯁ ꯃꯥꯒꯤꯁꯦ ꯂꯣꯏꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛ ꯀꯩꯅꯣꯗꯤ ꯌꯨꯝ ꯊꯣꯛꯑꯗꯤ ꯊꯦꯡꯛ ꯌꯨ ꯇꯔꯥꯃꯨꯛꯇꯤ ꯑꯗꯨꯝ ꯑꯉꯥꯡ ꯃꯆꯥꯉꯩꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯛ ꯌꯥꯏꯕ ꯌꯥꯝ ꯄꯤꯔꯦ ꯁꯣꯅꯥꯂꯤ ꯚꯤꯗꯤꯑꯣ ꯂꯨꯋꯥꯡꯕꯤ ꯍꯥꯏ ꯁꯣꯅꯥꯂꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯁꯞ ꯀꯦꯟꯈꯤꯅꯤ ꯇꯠꯈꯤꯅꯤ ꯀꯦꯟꯈꯤꯅꯤ ꯍꯥꯏꯕ ꯀꯦꯟꯈꯤꯅꯤ ꯍꯥꯏꯗ ꯃꯥꯏ ꯀꯦꯟꯈꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯀꯩꯅꯣ ꯇꯧꯔꯒꯗꯤꯀꯣ ꯀꯦꯜꯂꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯅꯥꯅꯥ ꯍꯧꯕ ꯌꯥꯔꯦ ꯍꯥꯏ ꯕꯅꯥꯅꯥ ꯑꯔꯩꯕ ꯕꯅꯥꯅꯥꯗꯤ ꯂꯣꯏ ꯄꯤꯈ꯭ꯔꯦ ꯑꯇꯣꯞꯄ ꯕꯅꯥꯅꯥꯗꯤ ꯍꯥꯟꯅ ꯂꯩꯕꯗ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯊꯣꯛꯑꯒ ꯇꯥꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯌꯨꯝ ꯃꯅꯤꯄꯨꯔ ꯊꯣꯛꯑꯀꯥꯟꯗ ꯄꯤꯔꯛꯑꯒꯦ ꯕꯅꯥꯅꯥ ꯑꯍꯦꯟꯕꯅ
ꯌꯨꯝ ꯊꯣꯛꯑꯗꯤ ꯀꯨꯟꯒꯤ ꯃꯌꯥꯗꯤ ꯂꯩꯅꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯅꯥꯅ ꯍꯧꯕ ꯇꯥꯔꯦ ꯌꯥꯔꯦ ꯍꯥꯏ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯂꯨꯋꯥꯡꯕꯤ ꯃꯃꯥꯒꯤ ꯃꯤꯡ ꯀꯧꯒꯦ ꯌꯨꯝꯂꯦꯝꯕ ꯕꯤ ꯍꯥꯏꯁꯦ ꯃꯦꯔꯤ ꯀꯧꯏ ꯃꯦꯔꯤ ꯑꯗꯨꯃꯥꯏꯅ ꯌꯨꯝꯂꯩꯃꯝ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯎꯝ ꯑꯩꯁꯦ ꯆꯦꯜꯂ ꯌꯥꯎꯔꯤꯁꯤꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯅꯍꯥꯟꯈꯩꯅꯦ ꯐꯣꯟ ꯀꯣꯏ ꯆꯠꯂꯨꯕꯒꯤꯅꯦ ꯊꯕꯛ ꯐꯤꯔꯣꯜ ꯁꯨꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯁꯨꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯍꯥꯏ ꯌꯥꯎꯔꯤ ꯃꯌꯥꯝ ꯍꯥꯏꯔꯛꯏꯁꯦ ꯁꯤꯅꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯁꯦ ꯕꯤꯖꯦ ꯀꯨꯃꯟ ꯂꯥꯏꯛꯗꯝ ꯕꯤꯖꯦ ꯊꯦꯡꯛ ꯌꯨ ꯕꯤꯖꯦ ꯀꯃꯟ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯥꯏꯚꯁꯦ ꯃꯨꯠꯊꯠꯂꯒꯦ ꯈꯜꯂꯝꯕꯅꯦ ꯑꯗꯨ ꯁꯨꯝ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯍꯥꯏꯌꯨ ꯁꯤꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯥꯏ ꯁꯤꯗꯤ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯃꯥꯗꯤ ꯄꯥꯏꯗꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯑꯣꯡꯂꯤ ꯖꯁ ꯀꯩꯅꯣ ꯈꯛꯇꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯃꯥꯗꯤ ꯂꯨꯋꯥꯡꯕꯤ ꯈꯤꯇꯪꯅꯦ ꯄꯥꯏꯕ ꯎꯝ ꯕꯤꯖꯦ ꯈꯨꯃꯟꯗꯗꯤ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯟꯅ ꯀꯅꯦꯛ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯎꯝ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯌꯦꯡꯁꯤꯒꯦ ꯍꯥꯏꯕꯗ ꯕꯤꯖꯦ ꯈꯨꯃꯟꯅ ꯗꯥ ꯈꯦꯂꯦꯟ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯤ ꯑꯃꯨꯛ ꯁꯤ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯁꯤ ꯁꯤ ꯁꯣꯠꯁꯦ ꯌꯦꯡꯒꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯕꯤꯖꯦꯌꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯟ ꯌꯦꯡꯈ꯭ꯔꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯔꯤꯕꯗ ꯑꯅꯧꯕꯗꯒꯤ ꯍꯧꯔꯒ ꯑꯔꯤꯕꯐꯧ ꯆꯪꯉ ꯌꯦꯡꯉꯦꯕ ꯑꯩꯗꯤ ꯁꯤ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕꯤꯖꯦ ꯈꯨꯃꯟꯅ ꯕꯤꯖꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯣ ꯅꯨꯡꯁꯤ ꯗꯈꯤꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯩ ꯄꯥꯍꯧꯗ꯭ꯔꯕ ꯑꯝꯇ ꯑꯩꯅ ꯄꯥꯕꯗꯤ ꯄꯥꯈꯤꯕꯅꯤ ꯕꯤꯖꯦ ꯀꯨꯃꯟ ꯗ ꯈꯦꯂꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯕꯤꯖꯦ ꯐꯦꯃꯤꯂꯤ ꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯦꯂꯦꯟ ꯕꯤꯖꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕꯤꯖꯦ ꯈꯨꯃꯟ ꯆꯦ ꯕꯤꯖꯦ ꯅꯨꯡꯁꯤꯕꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯕꯤꯖꯦ KFC ꯐꯦꯃꯤꯂꯤ ꯑꯩꯒꯤꯁꯨ ꯕꯅꯥꯅꯥꯗꯣ ꯄꯤꯔꯛꯑꯣ ꯀꯥꯎꯅꯤ ꯍꯥꯏ ꯆꯦ ꯕꯤꯖꯤꯌꯥ ꯕꯅꯥꯅꯥ ꯀꯥꯎꯅꯤ ꯆꯨꯞ ꯍꯥꯏꯔꯛꯑꯦ ꯆꯣꯞ ꯑꯩꯅ ꯀꯧꯕ ꯈꯨꯝꯗ꯭ꯔꯦ ꯍꯥꯏ ꯁꯣꯅꯥꯂꯤꯡꯗ ꯃꯦꯁꯦꯖ ꯄꯥꯗ꯭ꯔꯦ ꯍꯥꯏ ꯃꯦꯁꯦꯖ ꯄꯥꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯑꯩ ꯀꯩꯅꯣꯝ ꯅꯝꯃ ꯂꯩꯔꯨꯕꯩ ꯃꯦꯁꯦꯖ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯕꯤꯖꯤꯌꯥ ꯕꯅꯥꯅꯥꯗꯣ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯌꯦ ꯍꯥꯏ ꯕꯅꯥꯅꯥ ꯂꯣꯏꯊꯣꯛꯅꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯑꯅꯧꯕ ꯂꯩꯅꯗꯤ ꯌꯥꯔꯔꯣꯏ ꯕꯤꯖꯤꯌꯥ ꯕꯅꯥꯅꯥꯗꯣ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯆꯦ ꯑꯃꯨ ꯍꯣꯏ ꯕꯤꯖꯤꯌꯥ ꯑꯃꯨꯛ ꯀꯧꯏ ꯀꯔꯤꯅꯣ ꯕꯤꯖꯤꯌꯥ ꯑꯃꯨꯛ ꯀꯧꯏ ꯀꯔꯤꯅꯣ ꯍꯥꯏ ꯑꯃꯒ ꯌꯦꯡꯒꯦ ꯑꯗꯨ ꯁꯤꯖꯤꯃꯒ ꯌꯦꯡꯒꯦ ꯆꯦ ꯕꯤꯖꯤꯌꯥ ꯑꯩꯈꯣꯏ ꯂꯐꯨꯗꯣ ꯕꯅꯥꯅꯥ ꯌꯥꯝ ꯄꯥꯜꯂꯦ ꯂꯥꯛꯑꯣ ꯍꯥꯏ ꯕꯤꯖꯤꯌꯥꯅ ꯅꯣꯛꯏꯔꯣ ꯁꯤ ꯀꯔꯤꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯣꯖꯤꯁꯦ ꯇꯥꯏ ꯈꯪꯗꯦꯕ ꯕꯤꯖꯦ ꯍꯥ 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 ꯇꯥꯏꯌꯦ ꯁꯣꯅꯥꯂꯤ ꯌꯨꯝ ꯊꯣꯔꯛꯑꯒ ꯄꯨꯟꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯄꯨꯟꯕ ꯌꯥꯏ ꯄꯨꯟꯁꯤ ꯕꯤꯖꯦ ꯕꯤꯖꯦ ꯌꯨꯝ ꯊꯣꯛꯂꯒ ꯄꯨꯟꯁꯦ ꯍꯥꯏꯔꯦ ꯕꯤꯖꯦ ꯕꯤꯖꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯤꯖꯦ ꯑꯩꯒꯤ ꯂꯐꯨꯗꯁꯨ ꯂꯐꯨꯗꯁꯨ ꯕꯅꯥꯅꯥ ꯄꯥꯜꯂꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯁꯨ ꯄꯤꯁꯜꯂꯛꯑꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯟꯅꯔꯒꯗꯤ ꯁꯣꯅꯥꯂꯤ ꯁꯣꯅꯥꯂꯤ ꯇꯧꯔꯕꯣ ꯍꯥꯏꯌꯦ ꯁꯣꯅꯥꯂꯤ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯌꯦ ꯕꯤꯖꯦ ꯈꯨꯃꯟ ꯆꯦ ꯕꯤꯖꯤꯌꯥ ꯑꯗꯨꯒ ꯃꯤꯗꯩ ꯁꯨꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯌꯥꯝ ꯍꯥꯏꯌꯦ ꯃꯤꯉꯣꯟꯗ ꯁꯨꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯉꯣꯟꯗꯩꯗꯤ ꯄꯤꯔꯣꯏꯗ꯭ꯔꯥꯅ ꯍꯥꯏꯔꯦ ꯃꯥꯏꯁꯦ ꯂꯨꯋꯥꯡꯕꯤ ꯀꯥꯗ ꯂꯩꯌꯦ ꯍꯥꯏ ꯂꯩ ꯑꯣꯀꯦ ꯑꯣꯀꯦ ꯀꯥꯏ ꯂꯩ ꯀꯥꯏꯗ ꯂꯩ ꯂꯨꯋꯥꯡꯕꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯣꯏꯔꯣ ꯎꯝ ꯂꯨꯋꯥꯡꯕꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯁꯤꯅ ꯒꯨꯍꯥꯇꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯦꯔꯥꯎꯗꯒꯤ ꯏꯄꯥꯝꯅ
ꯀꯣꯡꯕꯣ ꯆꯦꯀꯣꯟ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯕꯤꯖꯦ ꯂꯨꯋꯥꯡꯕꯤꯅ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯝꯃꯤ ꯕꯤꯖꯦ ꯅꯪꯕꯨ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯤꯁꯜꯂꯣ ꯂꯩꯔꯒꯗꯤ ꯕꯅꯥꯅ ꯌꯥꯝ ꯂꯩꯔꯒꯗꯤ ꯈꯥꯏꯗꯣꯔꯛꯑꯣ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯌꯥꯝ ꯑꯩꯈꯣꯏ 1K ꯑꯝꯇ ꯌꯧꯔꯒꯦ ꯍꯥꯟꯅ ꯕꯤꯖꯦ ꯆꯦ ꯕꯤꯖꯤꯌꯥ ꯁꯥꯗꯥ ꯂꯐꯣꯏꯗꯨꯗꯒꯤ ꯀꯩꯁꯨ ꯀꯥꯟꯅꯔꯛꯇꯦ ꯃꯗꯨꯒꯤ ꯐꯣꯔꯦꯟ ꯁꯥꯕꯤꯗꯣ ꯍꯥꯠꯂꯨꯁꯦ ꯍꯥꯏ ꯃꯥ ꯁꯔꯗꯥ 1K ꯌꯧꯈꯤꯕꯗꯒꯤ ꯃꯥ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯃꯤꯠ ꯇꯥꯔꯒ ꯅꯨꯡꯗꯥꯡ ꯑꯣꯏꯔꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏꯚ ꯃꯇꯝꯅꯤꯅ ꯃꯣꯏꯔꯣꯡꯒꯤ ꯁꯦꯂꯦꯅ ꯂꯩꯇ꯭ꯔꯦ ꯂꯩ ꯅꯠꯇ꯭ꯔꯣꯁꯦ ꯌꯨꯝꯗ ꯀꯩꯅꯣ ꯀꯦꯂꯦꯟ ꯂꯩ ꯄꯤꯔꯦ ꯁꯣꯅꯥꯂꯤ ꯁꯔꯀꯥꯔ 24 ꯃꯅꯨꯡꯗ ꯇꯧ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯒꯦ ꯕꯤꯖꯤꯌꯥ ꯕꯤꯖꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯈꯤꯒꯦ ꯁꯣꯏ ꯌꯨꯝꯗ ꯊꯣꯛꯑꯒ ꯍꯥꯏꯕꯗꯨꯗ ꯌꯥꯗꯕꯅꯣ ꯍꯪꯕꯅꯤ ꯌꯥꯕ꯭ꯔꯥ ꯍꯪꯕꯅꯤ ꯍꯥꯏꯔꯦ ꯌꯥꯒꯗ꯭ꯔꯥ ꯍꯪꯕꯅꯤ ꯍꯥꯏꯔꯦ ꯁꯤꯗ ꯍꯥꯏꯕꯗꯣ ꯑꯉꯥꯡꯈꯩꯗꯤꯅꯦ ꯌꯨꯝ ꯊꯣꯛꯈ꯭ꯔꯗꯤ ꯀꯥꯔꯟ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯣꯛꯑꯗꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏꯅ ꯄꯥꯏꯔꯒ ꯅꯝꯃ ꯇꯧꯁꯟꯅꯤꯗꯅ ꯃꯣꯏꯗꯤ ꯍꯥꯏꯕꯅ ꯑꯃ ꯇꯧꯕꯅ ꯑꯃ ꯇꯧꯋꯦꯕ ꯑꯉꯥꯡꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯕꯨꯛꯇ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗꯦꯗ ꯑꯉꯥꯡꯈꯩꯗꯣ ꯀꯅꯦꯛ ꯇꯧꯔꯝꯗꯦ ꯁꯤꯗ ꯃꯣꯏ ꯀꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯐꯣꯟꯗꯣ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯁꯜꯂꯤ ꯃꯣꯏꯗꯤ ꯋꯥꯈꯜꯗꯣ ꯄꯥꯏꯔ ꯂꯩꯌꯦꯕ ꯃꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯨꯋꯥꯡꯕꯤ ꯀꯟꯅ ꯍꯣꯠꯅꯧ ꯀꯣ ꯍꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯀꯟꯅ ꯍꯣꯠꯅꯕꯅꯦ ꯑꯗꯨꯕꯨ ꯏꯌꯥ ꯌꯥꯗꯦꯗ ꯉꯔꯥꯡ ꯉꯁꯤ ꯏꯌꯥ ꯌꯥꯗꯦꯅ ꯀꯦꯂꯦꯟꯅ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯇꯧꯈꯤꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯑꯟꯁꯕꯁꯀ꯭ꯔꯥꯏब ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯑꯣꯀꯦ ꯀꯟꯅ ꯍꯣꯠꯅꯧ ꯀꯣ ꯑꯠꯆꯥ ꯑꯃꯨꯛ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯈꯤꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤꯅꯤ ꯑꯃꯨꯛ ꯈꯨꯗꯛꯇ ꯇꯧꯁꯟꯅꯕꯩ ꯅꯠꯇ꯭ꯔꯕ ꯁꯤꯁꯦ ꯑꯃꯅ ꯇꯧꯁꯟꯅꯕꯒꯤ ꯂꯨꯋꯥꯡꯕꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯕ ꯀꯨꯏꯔꯦ ꯑꯩꯗꯤ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯥꯂꯤ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯁꯣꯅꯥꯂꯤ ꯀꯅꯦꯛ ꯍꯥꯏꯌꯨ ꯀꯅꯦꯛ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯅꯦꯛ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ ꯑꯣ ꯀꯅꯦꯛ ꯇꯧꯔꯗꯤ ꯀꯅꯦꯛ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯑꯦ ꯁꯣꯅꯥꯂꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦ ꯍꯥꯏꯒꯅꯣꯌꯦ ꯀꯅꯦꯛ ꯍꯥꯏꯌꯣꯌꯦ ꯑꯁ ꯑꯩꯕꯨꯛꯇ ꯈꯪꯗꯦꯗ ꯅꯨꯡꯒꯤ ꯌꯨꯝꯗ ꯇꯧꯔꯒ ꯁꯞ ꯄꯤꯅꯤ ꯍꯥꯏꯕꯗꯣ ꯌꯨꯝꯗ ꯊꯣꯛꯑꯒ ꯁꯞꯄꯤꯅꯤ ꯍꯥꯏꯕꯗꯣ ꯍꯣꯏ ꯌꯨꯝꯗ ꯊꯣꯛꯂꯀꯥꯟꯗ ꯁꯞꯄꯤꯔꯛꯀꯦ ꯃꯌꯥꯝ ꯀꯥꯎꯔꯣꯏ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯀꯣ ꯑꯣ ꯍꯣꯏ ꯀꯥꯎꯒꯟꯗꯕ ꯃꯤꯅꯦ ꯁꯣꯅꯥꯂꯤ ꯑꯩ ꯁꯣꯔꯣꯛꯈꯥꯏꯕꯝ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯅꯧꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨꯗꯤ 1K ꯃꯌꯥ ꯍꯥꯏꯁꯦ 1K ꯌꯧꯗ꯭ꯔꯤꯉꯩ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯅꯧꯕ ꯅ꯭ꯌꯨ ꯀꯃꯔ ꯉꯥꯛꯇ ꯑꯩꯕꯨꯛꯇ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦꯗ ꯑꯍꯥꯟꯕ ꯕꯤꯖꯤꯌꯥꯒꯤ ꯂꯥꯏꯞꯇꯔꯣ ꯀꯩꯅꯣꯝꯃ ꯍꯥꯟꯅ ꯌꯥꯎꯕꯅꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯀꯔꯤ ꯕꯟꯗꯅꯥꯒ ꯍꯥꯏꯕꯗꯣ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯈꯜꯂꯝꯃꯦꯕ ꯔꯦꯃꯤꯁꯅꯥ ꯑꯗꯨꯕꯨꯗꯤ ꯀꯣꯟꯅ ꯕꯤꯖꯤꯌꯥ ꯑꯦꯔꯦꯟꯖ ꯍꯣꯏꯅ ꯑꯦꯔꯦꯟꯖ ꯍꯥꯏꯔꯛꯑꯒ ꯇꯧ ꯈꯪꯉꯦ ꯁꯤ ꯑꯦꯔꯦꯟꯖ ꯇꯧ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯨꯏꯔꯦꯅꯦ ꯁꯣꯅꯥꯂꯤ ꯀꯅꯦꯛ ꯍꯥꯏꯌꯨ ꯌꯨꯝꯗ ꯊꯣꯛꯂꯒ ꯁꯛꯄꯤꯌꯨ ꯍꯥꯏꯕ ꯑꯣꯀꯦ ꯁꯣꯅꯥꯂꯤ ꯑꯃꯨꯛ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯀꯅꯦꯛ ꯍꯥꯏꯌꯨ ꯍꯥꯏꯔꯦ ꯍꯣꯏ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏ ꯕꯤꯖꯌ ꯐꯦꯃꯤꯂꯤ ꯂꯨꯋꯥꯡꯕꯤꯅ ꯑꯩꯒꯤ ꯂꯥꯏꯐ
ꯇꯅ ꯁꯦ ꯕꯤꯖꯤꯌꯥ ꯍꯥꯏ ꯃꯥꯒꯤ ꯂꯥꯏꯞ ꯇꯅ ꯕꯤꯖꯤꯌꯥ ꯀꯧꯏ ꯑꯩ ꯀꯣꯛ ꯉꯥꯎꯏ ꯗ ꯍꯥꯏ ꯁꯣꯅꯥꯂꯤ ꯁꯪꯁꯥꯡꯕꯝ ꯑꯣ ꯑꯗꯨꯅꯔ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯌꯥꯝ ꯍꯟꯊꯈ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯇꯧꯁꯤꯜꯂꯨꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯟꯊꯔꯤꯁꯦ ꯈꯦꯂꯦꯟ ꯍꯥ 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 ꯅꯣꯏ ꯕꯤꯖꯤꯌꯥ ꯐꯦꯃꯤꯂꯤ ꯕ꯭ꯔꯣ ꯈꯦꯂꯦꯟ ꯂꯥꯏꯚ ꯇꯧꯔꯣꯗꯔꯥ ꯇꯧꯔꯣꯏꯗꯣꯏꯔꯣ ꯀꯕꯝ ꯕꯅꯥꯅꯥ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏ ꯐꯠꯖꯩ ꯀꯩꯅꯣ ꯕꯅꯥꯅꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯪꯉꯗꯤ ꯂꯣꯏꯔꯦ ꯃꯥ ꯈꯪꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯇꯥꯛꯄꯤꯔꯣ ꯈꯔ ꯕꯅꯥꯅꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯪꯉꯛꯑꯦ ꯇꯝꯆꯠ ꯍꯣꯁ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯜ ꯅꯗꯜ ꯊꯦꯡꯀ꯭ꯌꯨ ꯅꯗꯜ ꯅꯣꯡꯁꯦ ꯇꯥꯔꯦꯍꯦ ꯅꯣꯡꯁꯦ ꯇꯥꯔꯦꯍꯦ ꯅꯣꯡ ꯇꯥꯔꯕ ꯍꯧꯖꯤꯛ ꯑꯔꯨꯅꯥꯆꯜꯗ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯖꯣꯏꯅꯤꯡ ꯅꯗꯜ ꯕꯅꯥꯅꯥ ꯂꯐꯣꯏ ꯍꯥꯏꯅꯤ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯕ ꯃꯐꯝꯅꯤ ꯕꯅꯥꯅꯥꯗꯤ ꯂꯐꯣꯏ ꯍꯥꯏꯕꯅꯤ ꯅꯨꯡꯁꯥ ꯁꯥꯏꯅꯦ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯥ ꯁꯥꯕ ꯑꯔꯨꯅꯥꯆꯜꯗ ꯅꯣꯡ ꯇꯥꯕ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯀꯟꯅ ꯁꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯀꯕꯛ ꯀꯕꯛ ꯁꯥꯏ ꯑꯗꯨꯝ या फैमिली ओ ब्रो कालोन खोजी नोंग लेप्तरे हैं अखोई नोंग लेप्तरे अरुणाचल नोंग ततना तार माले ओ अइदि नोई मनुंगदा वा लैब्रा खल्लिबा तौदि मा खंगदबगिने बनाना सुम हाइनबदो अदु खंगदबनिना हंगाइबा कैसुम काइदे अली नसाई की फदो बनाना ngakतनी है नसाई मतलब सब्सक्राइब तौरी मैम दो अदु सब्सक्राइब अमा हाइदि बनाना हाइबने हाइबा सब्सक्राइबर दी बनाना हाइबा गले सोनाली नसाई पीखिबदो बनाना ngakतनी हाइगले सोनाली मसिंग हेंगलइदो बनाना नी खंगलबो है सब्सक्राइबर से बनाना हाइबा सोनाली सब अदो अदुदो कवे सब्सक्राइबर दो हाइ अदु मारे फॉरेन कोइद्रिबा मी माले ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯗꯦꯗ ꯕꯅꯥꯅꯥꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯕꯅꯥꯅꯥ ꯈꯪꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯑꯩꯈꯣꯏꯁꯨ ꯁꯠ ꯂꯥꯎ ꯀꯣꯏꯔꯨꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯖꯔ ꯀꯥꯞꯈꯤ ꯀꯩꯅꯣ ꯆꯅꯤ ꯆꯍꯨꯝ ꯂꯥꯛꯈꯤ ꯀꯩꯅꯣ ꯁꯣꯅꯥꯂꯤꯁꯨ ꯑꯝꯇ ꯃꯥꯁꯦ ꯉꯁꯤꯃꯛ ꯑꯝꯇ ꯃꯄꯥꯟ ꯐꯣꯔꯦꯟꯗ ꯄꯣꯜꯂꯣ ꯃꯥꯏ 1K ꯌꯧꯔꯅꯤ ꯉꯁꯤ ꯑꯗꯨꯗꯤ ꯃꯥ ꯆꯠꯇ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯣ ꯀꯩꯅꯣ ꯁꯣꯅꯥꯂꯤ ꯁꯞꯇꯣ ꯑꯗꯨꯗ ꯀꯧꯋꯦ ꯀꯦꯂꯦꯅ ꯕꯅꯥꯅꯥꯁꯨ ꯍꯥꯏ ꯃꯦꯡꯒꯣꯁꯨ ꯍꯥꯏꯌꯦ ꯍꯥꯏ ꯑꯣꯀꯦ ꯃꯦꯡꯒꯣꯗꯤ ꯀꯥꯏꯗ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯕꯅꯥꯅꯥ ꯉꯥꯛꯇ ꯇꯥꯏ ꯐꯤꯂꯤꯄꯤꯟꯁꯇꯗꯤ ꯃꯦꯡꯒꯣꯒꯤꯗꯤ ꯇꯥꯗ꯭ꯔꯤ ꯀꯅꯥꯅꯣ ꯀꯣꯂꯛꯑꯦ ब्रो केलेन मैंगो दी तादरी है सोने सब ब्रो केलेन मैंगो दी तादरी है मैंगो मफमदा चंद्रीबो है मैंगो मफम चंद्री अखोइजो सोनालीना अखोइ मसेन लाइव
थानाबा चंगनसे हाय होय 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 लाइव थानाबा चंगनगदबनी मैंगो की तो अपना हाइरोने मैंगो से काय हाइना गेदो 생긴데 들어갔네. चनाली कोई मशीन लग ना हां परानो 깜빡이야. ओ लाइव थाना सी है ब्रो केलेंदी लाइव था ड्रो है लाइव था इन हाई बनिन है बिया लुआंग बिन ए रे थारे मेरी ए रे थारे बिया फैमिली फॉरेन दा बनाना पियू हाइरुबा आइन ना अदुगा असेंगबा बनाना पुथोकपगी वानी मोइना केलेने मैंगो मोइना अमुक अमुक हाइरकपा यावबनी है ओके ओके समने मैंगो जो हाइरकपा यावे है ओके ओके तादबगी हंगमनीदा मेरी देवी भी ए याम नुंगाई सुमाइना फैमिली अखोई लाइफ मक्ता मयाम पनो पु थागसरी अमुक बीजापुनी कहीं कोई शू अम्मा आइबा जाबा जानी को आबा जाबा कोई अम्मा हाइबा जाबा याबन जबनी को है कहीं है नो आबा जाबा जानी को कोई अम्मा आबा जाबा यानी को है अम्मा हाइजबा कोई अम्मा हाइजबा हाइजबा या जानी को है कोई जम हाइजबा जानी को है जरूर ओ बिया जे करी कमदौना खंद्रे अइंगोंदै हालाब्रो हायरो खल्लब्रो चनबी अमा थमो मादी याय चनबी अमा थमो मादी याय कुछ बनाना दो ममिंग अमा हाइबा यानी है ओके ओके बनाना ही मतलब कई हजी कोई जो कोई चीज में पंजाब दे अराई बाहर के दम एप्पल को मार दे पंजाब लाइक है अतांग बाही है के दम हो काना बनाना जी मिंग अमा हाइबा यानी हाइबा ओके होय होय या हाइकू इरे हाइकू याब जानी हाइकू है जो अच्छी तो मैं चलो तो अखोई लोन दा हाइगदबनी है अखोई लोन दा हाइगदबनी है बदन है एप्पल को मापे याद देबा अखोई लोन हाइगदबनी है सोनाली ना थारे जेम कमेंट हाइक्रू याब्रा हाइक्रू गुम बतौ चिरा ना है हाइक्रू पिरो है तारे दे हाइक्रू नि पिरो ना हाइक्रू पी खरबने ना पाजगद्रा वाई जा अदुना फजरे हैं कुछ ने फजरे ना है रे सोनाली ना मयाम यानरब्रा ये मयाम यानरब्रा हंग पे मोन मयाम है
ꯍꯩꯀ꯭ꯔꯨꯗ ꯌꯥꯅꯔ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯣꯠ ꯊꯥꯒꯠꯂꯛꯑꯣ ꯁꯣꯅꯥꯂꯤꯒꯤ ꯍꯩꯀ꯭ꯔꯨ ꯊꯥꯔꯛꯈ꯭ꯔꯦ ꯐꯖꯕ ꯌꯦꯡꯁꯦꯕ ꯕꯤꯖꯌꯥꯒꯤꯅ ꯌꯥꯏꯅꯦ ꯍꯩꯀ꯭ꯔꯨ ꯄꯤꯔꯛꯑꯣ ꯋꯥꯡꯕꯤ ꯑꯩꯒꯤ ꯌꯥꯏ ꯌꯥꯏ ꯍꯩꯀ꯭ꯔꯨ ꯌꯥꯏ ꯍꯥꯏꯌꯦ ꯃꯥꯅ Hitu yai. ꯍꯩꯀ꯭ꯔꯨ ꯍꯥꯏꯕꯅꯦ Hiku. ꯍꯩꯀ꯭ꯔꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯩꯀ꯭ꯔꯨ ꯍꯥꯏꯕꯅꯦ ꯍꯩꯀꯨ Hitu. ꯑꯃꯂꯥ Demala. ꯌꯥꯔꯦ Demala. ꯆꯠꯂꯣ ꯆꯠꯂꯣ ꯂꯥꯛꯑꯣ ꯆꯠꯁꯤꯔ ꯆꯠꯁꯤ ꯍꯣꯏ ꯍꯣꯏ ꯄꯤꯒꯦ ꯄꯤꯒꯦ ꯍꯩꯀ꯭ꯔꯨ ꯂꯣꯏ ꯄꯤꯔꯛꯀꯅꯤ ꯌꯨꯝꯗ ꯍꯌꯦꯡ ꯆꯠꯂꯀꯥꯟꯗ ꯑꯗꯣ ꯃꯣꯏꯅ ꯁꯤꯗ ꯂꯥꯛꯑꯗꯤ ꯂꯥꯛꯑꯀꯥꯟꯗ ꯄꯤꯔꯛꯀꯅꯤ ꯁꯤꯗ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯅꯦꯕ Supply to bio. ꯀꯃꯥꯏ ꯇꯧꯕꯤꯌꯣ ꯏꯆꯥ ꯅꯨꯄꯥꯅ Ba. 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 ꯈꯔ ꯄꯤꯔꯛꯑꯒ Mira. Karan tarik yung tong. Gini. Itu hare. Aku gilom dah hari ni aduh sejarah macam hare. Bijala, ya ini haiku ada suruang bi. Ini luang bi memang hare. Bijadi lab thar oh. Bijadi tharak draw hai lab tharak ka draw hai. Luang bi bye bye. Oi bye bye. Bijya bye bye. ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯣꯅꯥꯂꯤ ꯑꯩ ꯂꯥꯏꯚ ꯊꯥꯏꯌꯦ ꯁꯣꯅꯥꯂꯤ ꯃꯥꯁꯨ ꯂꯥꯏꯚ ꯕꯤꯖꯌꯥꯁꯨ ꯂꯥꯏꯚ ꯊꯥꯕꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 8 ꯁ꯭ꯋꯥꯏꯗ ꯊꯥꯒꯨꯝ ꯇꯧꯕꯅꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯊꯦꯡꯕ ꯊꯥꯕ 8 10 ꯁ꯭ꯋꯥꯏꯗ ꯊꯥꯕ꯭ꯔꯥ 9 9 ꯁ꯭ꯋꯥꯏꯗ ꯊꯥꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯕꯅꯤ ꯃꯥꯁꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯐꯣꯟ ꯏꯆꯥꯅꯨꯄꯥꯅ ꯏꯪꯈꯥꯏꯔ ꯊꯝꯕꯗ ꯂꯣꯏ ꯇꯨꯔꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯦ ꯕꯥꯏ 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 ꯑꯣꯏꯔꯒꯦ ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯣꯅ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯇꯧꯔꯒ ꯑꯩ ꯂꯥꯏꯚꯁꯦ 30 ꯃꯤꯅꯤꯠꯁ ꯀꯩꯅꯣ ꯑꯣꯏꯔꯝꯅꯦ ꯍꯧꯖꯤꯛ ꯗꯤꯂꯦ ꯑꯣꯏꯔꯦ ꯆꯣꯟꯊꯔꯛꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯑꯩꯁꯨ ꯕꯥꯏ ꯇꯧꯔꯒꯦ ꯀꯔꯤꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯂꯨꯋꯥꯡꯕꯤꯅ ꯑꯩꯒꯤ ꯉꯣꯟꯗ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯅ ꯍꯣꯏ 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 ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯣꯏꯅꯦ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯗ ꯄꯨꯟꯅ ꯄꯨꯡ ꯀꯌꯥꯗ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯀꯌꯥꯗ ꯆꯥꯛ ꯆꯥꯗꯣꯏꯅꯣ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯁ꯭ꯋꯥꯏꯗ ꯆꯥꯅꯤ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ब्रो केलेन बाय है बाय बाय ऑल बाय बाय लाइव लोइसल्लगेको स्वाइदा मयाम होय मतमसे यामना थेंग खेनरे होय 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 मतमसे यामना खेनरे हाय चुमी 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 नाका नुमी पुरा नुमी तारा कदरो याखोजु याम खेनबला ति गुवाहाटी का बाय बाय लोइसले लोइसले